ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯇꯦꯅꯥꯎ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜꯉꯧ ꯀꯧꯕ ꯑꯃꯥꯏꯕꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯁꯅꯥꯍꯟꯕꯤ ꯅꯧꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩ꯫ ꯊꯝꯕꯥꯜꯉꯧ ꯃꯌꯥꯝꯅꯁꯨ ꯊꯝꯕꯥꯜ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯅꯤ ꯑꯁꯤ ꯃꯍꯩꯗ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ, ꯑꯅꯤꯃꯛ ꯍꯩꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯊꯥꯅꯗꯦ, ꯆꯠꯂꯕꯁꯨ ꯄꯨꯟꯅ ꯄꯨꯟꯅ ꯆꯠꯂꯤ꯫ ꯃꯌꯥꯝꯅꯁꯨ ꯊꯣꯏꯅ ꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ, "ꯏꯇꯥ ꯊꯝꯕꯥꯜ, ꯑꯩꯗꯤ ꯀꯨꯝꯁꯤꯗꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗꯤ ꯄꯦꯟꯅ ꯖꯒꯣꯏ ꯁꯥꯒꯦ ꯈꯜꯂꯤꯌꯦ꯫ ꯊꯝꯕꯥꯜꯅ, "ꯍꯣꯏꯅꯦ ꯏꯇꯥ, ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯒꯦ ꯈꯜꯂꯤꯅꯦ꯫ ꯍꯦꯛꯇ ꯃꯀꯣꯛ ꯇꯨꯝꯁꯤꯜꯂꯒ ꯁꯥꯁꯤ ꯏꯇꯥ." ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯅ ꯂꯥꯏ ꯍꯔꯥꯎꯕꯗꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯑꯃꯥꯏꯕꯤ ꯑꯅꯤ ꯑꯁꯤꯕꯨ ꯈꯨꯜꯒꯤ ꯑꯍꯟ ꯈꯔ, ꯅꯍꯥ ꯈꯔ ꯂꯥꯛꯂꯒ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯝꯕꯥꯜ ꯁꯅꯥꯍꯟꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯁꯅꯥꯍꯟꯕꯤ, ꯁꯅꯥꯍꯟꯕꯤ ꯂꯩꯇꯕ꯭ꯔꯣ?" "ꯂꯩꯌꯦ ꯂꯩꯌꯦ." "ꯍꯩꯃ, ꯀꯥꯈꯠꯂꯧ ꯂꯥꯎꯋꯣ, ꯀꯩ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗ ꯂꯥꯛꯄꯗꯤ?" ꯀꯩꯅꯥꯍꯜꯅ, "ꯅꯪꯒ ꯁꯤꯡꯖꯨ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯅ ꯁꯤꯡꯖꯨꯁꯨ ꯂꯩꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯖꯕ ꯆꯤꯅꯤ ꯍꯩꯉꯥꯜꯁꯨ ꯌꯥꯎꯔꯤꯌꯦ, ꯍꯥꯎꯔꯗꯧꯅꯤ." ꯁꯅꯥꯍꯟꯕꯤ ꯁꯤꯡꯖꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ "ꯊꯝꯕꯥꯜ, ꯄꯦꯅꯥ ꯃꯥꯏꯕꯗꯤ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯃꯃꯥꯡ ꯆꯍꯤꯒꯤ ꯄꯦꯅꯥ ꯃꯥꯏꯕꯗꯨ ꯑꯩ ꯑꯄꯥ ꯌꯥꯝ ꯁꯥꯏ, ꯅꯨꯡꯁꯤꯗꯦ꯫ ꯈꯪꯖ ꯂꯥꯛꯆꯗꯦꯗ, ꯁꯤꯜꯂꯤ ꯂꯥꯡꯉꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯩꯁꯤꯡꯕꯅꯤ, ꯅꯍꯥ ꯉꯥꯛꯇꯅꯤꯗꯣ꯫ ꯑꯃ ꯍꯦꯛ ꯅꯦꯛꯆꯔꯝꯁꯅꯤ, ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯔꯝꯁꯅꯤꯌꯦ, ꯑꯩꯈꯣꯏꯅ ꯊꯤꯔꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯣ ꯑꯩꯈꯣꯏꯗ ꯇꯥꯟꯅꯔꯝꯂꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯈꯪꯗꯦꯁꯤ ꯁꯅꯥꯍꯟꯕꯤ, ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯎꯁꯤ, ꯀꯥꯟꯅꯗꯕꯗ ꯃꯗꯨꯗꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯒꯨꯝꯁꯤ, ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯁꯅꯤ." ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯂꯥꯏꯕꯨꯡꯗ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯑꯃꯗꯤ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯄ ꯀꯌꯥꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯂꯝꯗꯦ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯖꯒꯣꯏ ꯁꯥꯏ꯫ ꯃꯌꯥꯝ ꯑꯗꯨꯅ ꯇꯨꯡ ꯏꯟꯗꯨꯅ ꯁꯥꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯁꯛꯍꯦꯟꯕ ꯑꯃꯥꯏꯕ ꯑꯃꯅ ꯄꯦꯅꯥ ꯊꯧꯒꯜ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯁꯅꯥꯍꯟꯕꯤꯅ ꯋꯥꯔꯤ ꯇꯧꯔꯛꯏ꯫ "ꯊꯝꯕꯥꯜ, ꯀꯨꯝꯁꯤꯒꯤ ꯄꯦꯅꯥ ꯊꯧꯒꯜ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡ ꯂꯦꯝꯈ꯭ꯔꯦꯗ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯅꯤ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗꯅ ꯆꯤꯡ ꯂꯦꯝꯃꯤꯕ, ꯊꯕꯛ ꯇꯧꯕꯗꯒꯁꯦ ꯏꯁꯨ ꯇꯥꯔꯤꯕ. ꯃꯃꯥꯡꯒꯤ ꯑꯃꯥꯏꯕꯗꯨꯒ ꯌꯥꯝ ꯈꯦꯠꯅꯩꯗ. ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯕꯨ ꯃꯥꯜꯂꯤ, ꯀꯔꯤ ꯂꯝꯗꯒꯤꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯒꯤꯗꯤ ꯃꯥꯟꯗꯦ. ꯄꯥꯈꯪꯅꯤ ꯍꯥꯏꯅꯩꯌꯦ, ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯃꯃꯤꯡ ꯍꯪꯂꯨꯁꯤꯔꯣ?" "ꯃꯥꯏꯗ, ꯉꯝꯖꯔꯣꯏꯗ ꯑꯩꯗꯤ. ꯀꯩꯅꯦꯒꯤ ꯃꯁꯤꯗꯤ ꯍꯧꯔꯨꯕꯒ ꯌꯥꯄꯣꯟꯇꯦ. ꯂꯥꯏꯕꯨꯡꯁꯤꯗ ꯃꯌꯥꯝ ꯃꯥꯡꯗ ꯁꯣꯞꯅꯗꯅꯅꯦ." ꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨꯅ ꯄꯦꯅꯥ ꯃꯥꯏꯕꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏ ꯍꯔꯥꯎꯕꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨ ꯄꯨꯝꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ, "ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯁꯤꯟꯈꯤꯕꯁꯤꯗꯤ ꯄꯨꯝꯆꯤꯛ ꯍꯦꯛ ꯆꯤꯛꯏꯗ, ꯊꯋꯥꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ. ꯄꯦꯅꯥ ꯃꯥꯏꯕꯗꯨꯕꯨ ꯑꯗꯨꯝ ꯍꯦꯛ ꯎꯗꯨꯅ ꯂꯩꯌꯦꯃꯤ ꯃꯤꯠꯁꯤꯗ. ꯑꯁ, ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯒꯦ." ꯁꯅꯥꯍꯟꯕꯤ ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ "ꯅꯤꯡꯉꯣꯜ, ꯁꯤꯡꯖꯨ ꯄꯤꯔꯛꯎ." ꯊꯝꯕꯥꯜꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ "ꯁꯅꯥꯍꯟꯕꯤ, ꯅꯪꯁꯨ ꯂꯩꯔꯝꯃꯤ? ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ? ꯅꯥꯆꯣꯝ ꯑꯗꯨꯒ ꯊꯝꯕꯥꯜ, ꯅꯥꯆꯣꯝ ꯆꯤꯂꯤꯗꯨ ꯑꯣꯟꯅꯔꯦꯅꯦ ꯅꯪꯕꯣ." "ꯑꯣ, ꯀꯦꯗꯕ ꯌꯥꯗ꯭ꯔꯦ ꯍꯟꯗꯛꯇꯤ. ꯋꯥꯈꯜꯀꯁꯦ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤꯌꯦ. ꯏꯁꯥ ꯅꯍꯥꯅꯤꯗꯣ, ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯂꯥꯡ ꯊꯥꯛꯂꯒ ꯐꯥꯁꯤꯔꯥ ꯍꯥꯏꯗꯅ ꯅꯥꯆꯣꯝꯁꯦ ꯌꯦꯠꯇ ꯆꯤꯜꯂꯤꯅꯦ." "ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯊꯝꯕꯥꯜ, ꯅꯪꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯃ." ꯉꯥꯡꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯁꯤꯡꯖꯨ ꯆꯥꯕ ꯆꯪꯂꯛꯏ꯫ "ꯅꯤꯡꯉꯣꯜ, ꯑꯩꯒꯤ ꯁꯤꯡꯖꯨ ꯄꯤꯔꯛꯎ, ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯜꯂꯨ." ꯅꯨꯄꯥꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯌꯦꯡꯅꯩ, ꯑꯗꯨꯒ ꯍꯥꯏꯅꯩ꯫ ꯊꯝꯕꯥꯜꯅ ꯆꯤꯔꯣꯜ ꯇꯧꯅ ꯁꯅꯥꯍꯟꯕꯤꯗ, "ꯁꯤꯗꯤ ꯏꯕꯥꯅꯤꯅ ꯍꯥꯏꯅꯈꯤꯕ ꯄꯦꯅꯥ ꯃꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ?" ꯁꯅꯥꯍꯟꯕꯤꯅ, "ꯃꯥꯅꯤ, ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ?" "ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏ ꯑꯣꯏꯔꯤꯅꯤ, ꯀꯩꯗꯧꯔꯒꯦ? ꯃꯤꯡ ꯍꯪꯁꯤꯔꯣ? ꯑꯩ ꯍꯪꯒꯦ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯍꯥꯟꯒꯤ ꯑꯣꯖꯥ ꯄꯦꯅꯥꯗꯨ ꯅꯠꯇ꯭ꯔꯅꯦ? ꯍꯣꯏ ꯃꯥꯅꯤ꯫ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯅꯪꯗꯤ? ꯏꯅꯦ, ꯑꯩ ꯁꯤꯡꯖꯨ ꯆꯥꯕ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯊꯣꯛꯆꯔꯛꯄꯅꯤ꯫ ꯏꯁ ꯏꯅꯦ ꯀꯧꯒꯅꯨ, ꯏꯆꯦ ꯀꯧꯋꯣ, ꯅꯍꯥꯛ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯁꯤꯕꯨ ꯁ꯭ꯋꯥꯏꯗꯒꯤꯔꯣ? ꯑꯩꯈꯣꯏ ꯃꯥꯝꯃ ꯑꯃꯒꯤꯗ ꯂꯩꯕꯅꯤ꯫ ꯁꯅꯥꯍꯟꯕꯤꯗꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ, ꯑꯗꯨꯒ ꯇꯨꯃꯤꯟ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯊꯝꯕꯥꯜ ꯇꯥꯅꯕ꯫ ꯊꯝꯕꯥꯜ, ꯃꯃꯤꯡ ꯍꯪꯉꯧ ꯍꯥꯏꯔꯒ꯫ ꯑꯣ, ꯑꯗꯨꯗꯤ ꯊꯦꯡꯅꯕꯗ ꯁꯨꯝ ꯀꯧꯅꯁꯤ, ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯑꯣꯖꯥ ꯄꯦꯅꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯏꯆꯦ, ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯥꯐꯕ ꯀꯧꯖꯩ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯏꯪꯒꯤꯠ ꯇꯧꯅꯔꯒ ꯅꯣꯛꯅꯩ ꯁꯅꯥꯍꯟꯕꯤꯅ꯫ ꯅꯤꯡꯉꯣꯜ, ꯁꯤꯡꯖꯨꯗꯣ ꯅꯕꯨꯡꯁꯤꯒꯤ ꯍꯥꯟꯅ ꯄꯤꯕꯤꯈ꯭ꯔꯣ, ꯑꯩꯈꯣꯏꯒꯤꯅ ꯇꯞꯅ ꯄꯤꯔꯁꯨ꯫ ꯁꯥꯐꯕ, ꯆꯥꯁꯤꯜꯂꯨ꯫ ꯁꯥꯐꯕ ꯆꯥꯕ ꯂꯣꯏꯔꯒ ꯁꯦꯜ ꯊꯥꯗꯒꯦ ꯇꯧꯕꯒ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯐꯕ, ꯉꯁꯤ ꯑꯩꯅ ꯄꯤꯔꯒꯦ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯆꯔꯣ꯫ ꯁꯥꯐꯕꯅ, ꯌꯥꯔꯅꯤꯗ, ꯑꯩ ꯁꯨꯝ ꯄꯤꯖꯔꯝꯃꯒꯦ꯫ ꯁꯅꯥꯍꯟꯕꯤꯅ ꯑꯃꯨꯛ, ꯌꯥꯔꯦꯃꯤ ꯁꯥꯐꯕ, ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯤꯔꯒꯦ, ꯅꯪ ꯆꯠꯇꯣꯏꯗꯣ ꯆꯠꯆꯔꯣ, ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯤꯔꯣ? ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯌꯥꯗ꯭ꯔꯗꯨꯅ ꯅꯝꯗꯅ ꯁꯦꯜ ꯑꯗꯨ ꯄꯤꯍꯜꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯒ꯭ꯌꯥꯁ ꯆꯪꯂꯛꯄ ꯃꯇꯝ, ꯃꯩ ꯊꯥꯟꯒꯠꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯁꯨꯃꯥꯡ ꯑꯗꯨ ꯀꯣꯔꯣꯛ ꯀꯣꯏꯅ ꯋꯥꯏ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯑꯁꯪꯕꯤꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯍꯔꯦ ꯍꯔꯦ, ꯀꯔꯤ ꯅꯨꯃꯤꯠꯅ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯕꯨ ꯃꯪꯂꯥ ꯍꯥꯔꯥ? ꯏꯃꯥꯒꯤ ꯕꯦꯝꯃ ꯊꯝꯕꯥꯜ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯁꯨꯃꯥꯡꯁꯤ ꯃꯣꯠꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯋꯥꯏ ꯇꯩꯊꯣꯛꯂꯝꯕ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯑꯗꯨꯝ ꯉꯛꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ ꯅꯪꯕꯨ, ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯨ, ꯅꯨꯔꯥꯗꯨ ꯊꯝꯃꯨ, ꯑꯝꯇ ꯊꯝꯃꯨ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯇꯧꯍꯩꯗꯦ, ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯏꯁ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯆꯠꯅꯗꯗꯅ ꯍꯜꯂꯛꯏ, ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯄꯗꯁꯨ ꯉꯁꯤꯐꯥꯎ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯗꯗꯤ꯫ ꯏꯃꯥ, ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯔꯒ, ꯍꯣ, ꯁꯤꯗꯩꯗꯤ ꯂꯣꯏꯅ ꯇꯧꯔꯛꯑꯅꯤ꯫ ꯑꯩꯗꯤ ꯀꯤꯅꯤꯌꯦ ꯅꯪꯕꯣ, ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯄꯥꯏꯊꯣꯛꯈꯤ꯫ ꯏꯃꯥ, ꯑꯗ ꯇꯥꯏꯍꯦ, ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯏꯊꯣꯛꯈ꯭ꯔꯁꯨ ꯍꯜꯂꯛꯇꯅꯕ ꯍꯩꯔꯒꯅꯦ ꯄꯥꯏꯊꯣꯛꯈ꯭ꯔꯒꯦ꯫ ꯀꯥꯔꯟ ꯇꯧꯅꯨꯀꯣ, ꯀꯥꯔꯟ ꯇꯧꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯥꯍꯟꯕꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯊꯥ ꯑꯗꯨꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯄꯦꯅꯥ ꯃꯥꯏꯕ ꯁꯥꯐꯕꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯃꯣꯃꯣꯟ ꯅꯣꯛꯏ, ꯎꯔꯛꯏ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯄꯦꯅꯥ ꯃꯥꯏꯕꯗꯨ꯫ ꯃꯈꯨꯠꯇ ꯄꯦꯅꯥ ꯑꯗꯨ ꯄꯥꯏꯅ ꯃꯍꯥꯛꯀ ꯂꯥꯏꯕꯨꯡꯗ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯈꯤꯕꯗꯨ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯃꯤꯠꯁꯤꯗ ꯁꯨꯝ ꯎꯗꯨꯅꯇ ꯂꯩꯔꯦ ꯇꯧꯔꯤꯁꯤ, ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ? ꯂꯩꯁꯥꯔꯒ ꯁꯨꯝ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯈꯜꯂꯤ ꯍꯦꯛ ꯌꯨꯝ ꯉꯟꯇꯥꯅ ꯍꯦꯛ ꯄꯥꯟꯊꯣꯛꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯔꯤꯁꯦ, ꯑꯁ ꯆꯥꯛꯏꯗꯀꯣ ꯑꯩꯗꯤ꯫ ꯂꯩꯁꯥꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ, ꯑꯁ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ꯫ ꯊꯝꯕꯥꯜ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, ꯅꯤꯡꯉꯣꯜ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯂꯩꯇꯖꯥꯠꯅꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ꯫ ꯏꯆꯦ ꯊꯝꯕꯥꯜ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯍꯩꯃ, ꯏꯆꯦ ꯅꯪꯒ ꯎꯅꯒꯦꯗꯅ ꯂꯥꯛꯏꯅꯤ꯫ ꯅꯪꯒꯤ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯥꯕꯗꯥꯏ? ꯍꯣꯏ, ꯁꯥꯏꯌꯦ꯫ ꯐꯤꯍꯧ ꯑꯃꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯐꯤꯍꯧ ꯑꯃ ꯍꯧꯔꯤꯌꯦ꯫ ꯑꯗꯨꯝ ꯐꯔꯦ ꯅꯤꯡꯉꯣꯜ, ꯑꯗꯨꯗꯤ ꯏꯆꯦꯒꯤ ꯑꯅꯤꯇ ꯂꯧꯒꯦ, ꯍꯟꯗꯛꯀꯤꯗꯨꯗ ꯁꯣꯏꯒꯅꯨꯀꯣ꯫ ꯅꯪꯁꯨꯅꯦ ꯅꯌꯨꯝꯗ ꯀꯨꯏꯅ ꯂꯩꯁꯤꯜꯂꯅꯨ, ꯃꯇꯥꯡ ꯆꯥꯕꯗ ꯅꯌꯨꯝ ꯊꯣꯛ ꯄꯥꯟꯊꯣꯛꯀꯣ꯫ ꯑꯁꯨꯝ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯏꯀꯥꯏꯗꯅ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯖꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ, ꯍꯩꯃ, ꯊꯝꯕꯥꯜ, ꯅꯪꯁꯨ ꯂꯩꯔꯝꯃꯤ? ꯍꯣꯏ ꯁꯅꯥꯍꯟꯕꯤ, ꯑꯩꯁꯨ ꯂꯩꯔꯝꯃꯤꯅꯤ, ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ? ꯅꯤꯡꯉꯣꯜꯒꯤ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯁꯥꯈꯤꯕꯗꯨꯗ ꯑꯩꯁꯨ ꯑꯃꯠꯇ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ꯫ ꯏꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯅꯥꯅ ꯁꯦꯠꯄꯒꯤꯅꯣ? ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯀꯅꯥꯒꯤꯅꯣ ꯑꯗꯨꯗꯤ? ꯃꯉꯥꯜ ꯅꯥꯏꯕ ꯃꯆꯨꯁꯦ ꯁꯦꯠꯂꯒ ꯑꯃꯨꯛ ꯋꯥꯈꯜꯁꯦ ꯃꯉꯥꯜ ꯅꯥꯏꯒꯗ꯭ꯔꯅ ꯑꯩꯁꯦ ꯁꯦꯠꯀꯦ ꯇꯧꯔꯤꯕ꯫ ꯅꯪꯗꯤ ꯀꯩꯗꯧꯔꯝꯂꯤꯅꯣ? ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯤ, ꯑꯩꯁꯨꯅꯤ ꯐꯅꯦꯛ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ, ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯊꯝꯕꯥꯜ, ꯅꯪꯁꯤ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯀꯣ, ꯋꯥꯗꯤ ꯂꯣꯠꯅꯔꯣꯏꯁꯤ꯫ ꯅꯪꯁꯤꯃ ꯑꯩꯒꯤꯗ ꯁꯨꯝ ꯊꯝꯖꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯤꯡꯉꯣꯜ, ꯅꯆꯦ ꯁꯅꯥꯍꯟꯕꯤꯒ ꯑꯩꯒꯒꯤ ꯐꯅꯦꯛꯇꯣ ꯁꯣꯏꯒꯅꯨꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯅꯤꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯁꯣꯏꯍꯟꯖꯔꯣꯏꯒꯦ꯫ ꯁꯅꯥꯍꯟꯕꯤ, ꯆꯠꯂꯁꯤ, ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯅꯪꯕꯣ? ꯂꯩꯍꯧꯔꯔꯣꯏ, ꯆꯠꯂꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ ꯀꯦꯕ ꯌꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯏ, ꯑꯗꯨꯒ ꯕꯣꯔꯥ ꯆꯥꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫
ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯆꯞ ꯆꯥꯅ ꯊꯦꯡꯅꯩ꯫ ꯁꯅꯥꯍꯟꯕꯤ, ꯉꯁꯤꯗꯤ ꯌꯥꯝ ꯀꯦꯊꯈ꯭ꯔꯦꯗ꯫ ꯀꯕꯣꯛ ꯂꯩ ꯅꯥꯆꯣꯝꯁꯤꯒ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯦꯗ꯫ ꯀꯗꯥꯏ ꯆꯠꯇꯧ ꯂꯩꯒꯦ? ꯀꯩꯁꯨ ꯆꯠꯂꯣꯏꯗ, ꯑꯁꯨꯝ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯅꯤ꯫ ꯏꯇꯥꯅ ꯀꯦꯅ ꯅꯥꯟꯅ ꯂꯩꯕ ꯎꯕꯁꯤꯗ ꯑꯩꯁꯨ ꯈꯪꯀꯦ ꯀꯦꯅꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄꯁꯦ ꯑꯁꯨꯝꯅ ꯀꯦꯊꯅꯕ꯭ꯔꯣ? ꯍꯟꯗꯛꯇꯤ ꯅꯪ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ, ꯋꯥ ꯂꯣꯠꯅꯔꯣꯏꯁꯤ꯫ ꯅꯪꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯏ, ꯋꯥ ꯂꯣꯠꯅꯒꯨꯝꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯃꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯐꯕꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ ꯀꯧꯔꯛꯏ꯫ ꯑꯦ ꯁꯥꯐꯕ, ꯅꯪꯁꯨ ꯂꯥꯛꯏꯔꯥ? ꯆꯪꯉꯣ ꯆꯪꯉꯣ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯥꯐꯕꯗ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥꯐꯕꯗꯤ ꯍꯩꯅꯔꯝꯗꯦ꯫ ꯅꯤꯡꯉꯣꯜ, ꯑꯩꯈꯣꯏ ꯃꯥꯃꯅ ꯕꯣꯔꯥ ꯍꯧꯕꯗ ꯍꯥꯞꯅꯕ ꯀꯧꯈꯥꯒ ꯁꯤꯡꯖꯨꯒꯤ ꯃꯌꯥꯟ ꯈꯔꯒ ꯄꯤꯔꯛꯏ꯫ ꯁꯤꯜꯂꯧ꯫ ꯇꯥ ꯁꯥꯐꯕ, ꯁꯤꯡꯖꯨ ꯆꯥꯈꯣ꯫ ꯑꯩ ꯌꯥꯔꯅꯤ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ, ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ꯫ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯗꯨ ꯁꯥꯐꯕꯅ ꯆꯠꯈꯤꯕꯗꯨꯗ ꯃꯉꯛ ꯑꯗꯨ ꯀꯦꯟꯗꯧꯈꯩ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯝꯕꯥꯜꯅ, ꯅꯤꯡꯉꯣꯜ, ꯍꯧꯖꯤꯛꯀꯤ ꯁꯥꯐꯕꯗꯨꯒ ꯅꯪꯒ ꯈꯪꯅꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯔꯤꯕ꯭ꯔꯣ? ꯏꯆꯦ, ꯈꯪꯅꯕ ꯅꯠꯇꯦꯗ, ꯆꯝꯅ ꯇꯤꯟꯅꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯏ꯫ ꯆꯝꯅ ꯇꯤꯟꯅꯩ ꯍꯥꯏꯕ? ꯑꯣꯍꯣ, ꯏꯆꯦꯅ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ꯫ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯕ꯭ꯔꯅꯦ? ꯈꯟꯗꯤꯌꯦ ꯏꯆꯦ꯫ ꯊꯝꯕꯥꯜ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯄꯦꯅꯥ ꯃꯥꯏꯕ ꯄꯥꯈꯪꯁꯤ ꯅꯤꯡꯉꯣꯜꯒ ꯇꯤꯟꯅꯔꯕꯅꯤꯅ ꯑꯩꯒꯤ ꯁꯦꯝꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯩ ꯃꯉꯣꯟꯗ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯋꯥꯈꯜ ꯈꯜꯂꯤ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯁꯨ ꯎꯕꯤꯔꯕꯖꯥꯠꯅꯤ, ꯑꯩꯒꯤ ꯄꯥꯝꯕꯩ ꯑꯃꯗꯤ ꯄꯤꯕꯤꯔꯤ꯫ ꯅꯤꯡꯉꯣꯜꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯍꯜꯂꯒꯦ, ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯦ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯗꯨ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯊꯟꯇ ꯅꯣꯛꯄꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯍꯟꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯇꯣꯝꯇ ꯅꯣꯛꯂꯤꯕꯗꯨꯕꯣ? ꯑꯩꯁꯨ ꯈꯤꯇ ꯅꯣꯛꯆꯒꯦꯗꯅ꯫ ꯅꯪ ꯍꯟꯗꯛ ꯇꯁꯦꯡꯅ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ꯫ ꯈꯪꯗ꯭ꯔꯦꯗ ꯊꯝꯕꯥꯜ, ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯗꯨꯒꯤꯅꯤ꯫ ꯑꯩꯈꯣꯏꯗ ꯈꯔ ꯈꯔ ꯂꯥꯛꯑꯝꯕꯗꯨꯁꯨ ꯅꯪꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯁꯤꯅꯤꯃꯥꯅꯤ ꯍꯥꯏꯗꯅ ꯇꯥꯟꯅꯗꯧꯁꯨ ꯇꯥꯟꯅꯗ꯭ꯔꯤ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯒꯦ? ꯇꯥꯟꯅꯁꯤ꯫ ꯑꯩ ꯏꯀꯥꯏꯖꯩꯗ, ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯍꯟꯗꯛꯇꯤ ꯏꯀꯥꯏ ꯊꯤꯒꯠꯂꯛꯏꯗ꯫ ꯀꯩ ꯋꯥꯔꯤꯕꯨ ꯑꯣꯏꯔꯤꯕ? ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯂꯩꯌꯦ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯨꯗꯤ꯫ ꯍꯥꯏꯗꯣꯛꯅꯔꯣꯏ ꯁꯤꯅꯦ ꯑꯗꯨꯗꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯅ ꯑꯃꯗ ꯍꯥꯏꯗꯣꯛꯅꯔꯝꯗꯦ꯫ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ? ꯁꯅꯥꯍꯟꯕꯤꯅ, ꯊꯝꯕꯥꯜ, ꯅꯪ ꯉꯁꯥꯏ ꯁꯥꯐꯕꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯨ ꯎꯍꯧꯕ꯭ꯔꯥ? ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯏꯁ, ꯁꯛꯇꯥꯁꯤꯒ ꯀꯅꯥꯅ ꯌꯦꯡꯕꯤꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯅꯣ? ꯃꯥꯅ ꯋꯥꯔꯤ ꯂꯩ ꯍꯥꯏꯁꯦ ꯑꯁꯤ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯉꯣꯟꯗ ꯌꯦꯡꯂꯛꯄ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯁꯥꯐꯕ ꯍꯥꯏꯕ ꯑꯉꯥꯡꯗꯨ ꯏꯔꯥꯡ ꯑꯃꯅꯤꯗ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯑꯩꯉꯣꯟꯗꯒ ꯌꯦꯡꯂꯛꯇꯅ꯫ ꯁꯅꯥꯍꯟꯕꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯀꯩ ꯆꯥꯅꯔꯤꯒꯦ ꯃꯁꯤ ꯉꯥꯡꯖ ꯁꯥꯏꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯣꯏꯒꯦꯅ ꯍꯥꯏꯗꯕꯅꯤ, ꯁꯛꯃꯛꯅ ꯊꯔꯣꯏ ꯆꯥꯖꯦꯟꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯅꯥꯆꯣꯝꯁꯤꯒ ꯐꯖꯔꯦ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ, ꯃꯥꯒꯤꯁꯤꯕꯨ ꯁꯥꯐꯕꯁꯤ ꯄꯥꯝꯃꯤ ꯖꯥꯠꯂꯥ? ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯗ ꯌꯦꯡꯕ ꯑꯣꯏꯔꯝꯃꯣꯏꯗ, ꯀꯥꯏꯗꯒꯤ ꯑꯩꯒ ꯃꯤꯠ ꯆꯥꯟꯅꯈꯤꯗꯅ ꯏꯀꯥꯏꯗꯅ ꯅꯣꯛꯂꯤꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯊꯝꯕꯥꯜ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯣꯔꯦ, ꯁꯛꯃꯛꯅ ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯆꯦꯟꯕꯁꯤ ꯃꯉꯥꯏꯔꯦ, ꯅꯥꯆꯣꯝꯁꯤꯒ ꯎ ꯃꯣꯔꯣꯛ ꯑꯣꯏꯅ ꯆꯤꯜꯂꯗꯤ ꯄꯛꯆꯗꯧꯅꯤ꯫ ꯀꯔꯤꯕꯨꯅꯣ? ꯀꯩꯁꯨ ꯅꯠꯇꯦ ꯁꯅꯥꯍꯟꯕꯤ, ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ, ꯅꯪꯁꯨ ꯑꯗꯨꯝ ꯆꯠꯂꯣꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯊꯝꯕꯥꯜ ꯍꯦꯛ ꯂꯩꯍꯧꯕꯒ ꯁꯅꯥꯍꯟꯕꯤ ꯃꯇꯣꯝꯇ ꯉꯥꯡꯗꯅ ꯂꯥꯛꯏ꯫ ꯃꯁꯤꯒꯤ ꯊꯝꯕꯥꯜꯁꯦ ꯁꯥꯐꯕꯗꯨ ꯄꯥꯝꯃꯤ ꯖꯥꯠꯂꯅꯦ? ꯑꯩꯒꯤ ꯋꯥꯈꯜꯅꯔ? ꯑꯩ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇ, ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯏꯅꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯂꯨꯅ ꯇꯤꯟꯅꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯍꯟꯕꯤ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇ ꯉꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ, ꯏꯁ, ꯃꯁꯤꯒꯤ ꯊꯦꯡꯒꯨ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯂꯣꯏꯅꯃꯛ ꯀꯥꯏꯔꯦ꯫ ꯊꯝꯕꯥꯜ, ꯉꯜꯂꯤꯗ꯫ ꯑꯩꯁꯨ ꯉꯜꯂꯤ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ, ꯅꯪꯅ ꯍꯟꯗꯣꯛꯈ꯭ꯔꯦꯕꯣ? ꯍꯣꯏꯅꯦ, ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯤ, ꯂꯥꯎꯅꯤ ꯅꯪꯁꯨ, ꯐꯝꯃꯨ ꯂꯥꯎꯑꯣ꯫ ꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯅꯤꯡꯉꯣꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ
ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯑꯗꯨꯅꯦ ꯅꯤꯡꯉꯣꯜ, ꯈꯨꯗꯩ ꯃꯁꯤꯡ ꯋꯥꯠꯂꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯂꯩꯁꯥꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯆꯦꯒꯤ ꯈꯔ ꯆꯦꯟꯗꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯈꯨꯗꯩ ꯃꯁꯤꯡꯗꯣ ꯁꯨꯍꯟꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯁꯅꯥꯍꯟꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯥꯒꯤꯁꯤ ꯈꯨꯗꯩꯒ ꯂꯥꯡꯁꯤꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯃꯁꯤ ꯀꯅꯥꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯍꯥꯏꯗꯦꯅꯦ ꯃꯁꯤꯕꯣ꯫ ꯍꯋꯥꯏꯒꯤ ꯅꯨꯄꯥꯒ ꯈꯪꯅꯔꯕ ꯖꯥꯠꯂꯥ? ꯈꯪꯅꯔꯒ ꯑꯩꯉꯣꯟꯗꯒ ꯀꯔꯤꯝꯇ ꯍꯥꯏꯗꯕ? ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯒꯤ ꯈꯨꯗꯩꯅꯣꯅꯦ ꯅꯪꯒꯤꯁꯤꯕꯣ? ꯃꯔꯨꯞ ꯍꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯃꯔꯨꯞꯅꯣꯗ? ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅꯗ ꯄꯪꯂꯥꯡꯗ ꯂꯥꯡꯁꯤꯜꯂꯦ ꯇꯧꯔꯤꯁꯤ꯫ ꯋꯥꯈꯜꯁꯤꯅ ꯖꯥꯠ ꯈꯜꯂꯤꯕ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ꯫ ꯋꯥꯔꯤꯁꯦ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ꯫ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯗꯦ, ꯋꯥꯒ ꯌꯥꯝ ꯂꯣꯠꯂꯤ꯫ ꯍꯥꯏꯔꯁꯨ ꯍꯥꯏꯗ꯭ꯔꯕꯁꯨ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ ꯁꯨꯝ ꯈꯪꯗꯧ ꯂꯩꯔꯤ꯫ ꯅꯤꯡꯉꯣꯜ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯁꯅꯥꯍꯟꯕꯤ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯐꯝꯍꯧꯈꯣꯀꯣ꯫ ꯁꯅꯥꯍꯟꯕꯤ ꯅꯤꯡꯉꯣꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯁꯥꯐꯕꯗꯨ ꯐꯠ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯂꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯁꯥꯐꯕꯔꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ ꯄꯦꯅꯥꯁꯨ ꯂꯥꯛꯏ꯫ ꯅꯤꯡꯉꯣꯜ, ꯅꯕꯨꯡꯒꯤ ꯁꯤꯡꯖꯨ ꯄꯤꯌꯨ꯫ ꯁꯥꯐꯕꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯣꯖꯥ ꯄꯦꯅꯥ ꯀꯧꯗ꯭ꯔꯕꯁꯨ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯀꯧꯕꯤꯌꯨ꯫ ꯆꯞ ꯃꯥꯟꯅꯩꯗ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯧꯔꯔꯣꯏ꯫ ꯁꯥꯐꯕ ꯅꯤꯡꯉꯣꯜꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯉꯣꯜ, ꯅꯪꯅ ꯄꯥꯝꯕ ꯈꯣꯡꯒꯨꯟ ꯃꯦꯂꯩꯗꯣ ꯑꯩꯈꯣꯏ ꯏꯈꯨꯔꯥ ꯍꯣꯏꯗ ꯌꯥꯝ ꯁꯥꯠꯂꯤ꯫ ꯅꯪ ꯄꯥꯝꯂꯗꯤ ꯂꯧꯕ ꯂꯥꯛꯑꯣ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯥ, ꯈꯣꯡꯒꯨꯟ ꯃꯦꯂꯩ ꯍꯥꯏꯕ? ꯃꯗꯨꯒꯤ ꯂꯩꯗꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ꯫ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ, ꯐꯪꯗꯦ꯫ ꯑꯩꯒꯤꯁꯨ ꯆꯥꯔ ꯑꯝꯇ ꯂꯧꯖꯒꯦ, ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯅꯤꯁꯦ, ꯑꯩꯈꯣꯏꯒꯤꯗꯨꯗ ꯌꯥꯝꯅ ꯍꯧꯏ꯫ ꯑꯗꯨꯗꯤ ꯏꯆꯦ ꯉꯁꯤ ꯄꯨꯈ꯭ꯔꯒꯦ꯫ ꯅꯪꯅ ꯍꯟꯈꯤꯕꯗ ꯑꯁꯨꯝ ꯆꯠꯃꯤꯟꯅꯔꯁꯤꯔꯥ? ꯍꯣꯏ, ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯏꯆꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯔꯛꯏ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯁꯥꯐꯕ, ꯄꯥꯠꯇ ꯉꯥ ꯌꯥꯝ ꯐꯥꯅꯩ ꯍꯥꯏ꯫ ꯃꯗꯨ ꯍꯥꯟꯅ ꯌꯦꯡꯂꯨꯔꯒ ꯂꯩ ꯆꯥꯔꯗꯣ ꯑꯃꯨꯛ ꯂꯧꯕ ꯆꯪꯂꯁꯤ꯫ ꯅꯪꯕꯨ ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯣ ꯌꯨꯝꯗꯒ? ꯁꯥꯐꯕꯁꯨ ꯏꯆꯝ ꯆꯝꯅ ꯌꯥꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯥꯔꯛꯄꯗꯨꯗ ꯁꯅꯥꯍꯟꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯗꯒꯤ ꯐꯥꯕꯗ ꯉꯥꯏꯔꯤꯕ ꯉꯥ ꯑꯆꯧꯕ ꯑꯅꯤ ꯂꯩꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯦ, ꯁꯤꯅ ꯅꯪꯒꯤ ꯑꯣꯏꯔꯣ, ꯑꯃꯁꯤꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ꯫ ꯈꯔ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯅꯤ ꯏꯆꯦ, ꯌꯥꯝꯃꯜꯂꯦ꯫ ꯂꯧꯁꯤꯜꯂꯨ, ꯏꯀꯥꯏꯒꯅꯨꯁꯦ꯫ ꯍꯣꯔꯦꯟ ꯍꯥꯎꯅ ꯊꯣꯡꯗꯣꯛꯂꯒꯅꯦ ꯆꯥꯊꯣꯛꯑꯣ꯫ ꯑꯗꯨꯗꯤ ꯂꯩ ꯆꯥꯔꯗꯨꯁꯨ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯊꯝꯕꯥꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯑꯁꯪꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏ ꯆꯠꯇꯧ ꯂꯩꯒꯦ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯤꯅꯦꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯨꯛꯂꯣꯏ ꯍꯦꯛ ꯂꯣꯏꯗꯦ꯫ ꯌꯦꯠꯇ ꯑꯃꯨꯛ ꯁꯦꯞ, ꯑꯣꯏꯗ ꯑꯃꯨꯛ ꯁꯦꯞ꯫ ꯅꯠꯇꯦ, ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯂꯩꯁꯤ ꯍꯦꯛꯇꯣꯛꯂꯦ꯫ ꯅꯥꯁꯣꯝ ꯆꯤꯟꯕꯒꯤ ꯔꯁꯤꯅ, ꯏꯃꯥꯏꯃ! ꯃꯈꯜ ꯃꯈꯜꯅꯤꯅꯦ꯫ ꯐꯖꯕ ꯑꯃ ꯈꯟꯗꯧꯔꯤꯕ꯭ꯔꯥ? ꯏꯃꯥ, ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯝꯂꯕꯅꯤ, ꯆꯥꯊꯣꯛꯎꯔꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯀꯦꯒꯦ꯫ ꯑꯩ ꯁꯅꯥ ꯀꯣꯟꯁꯪꯗ ꯆꯠꯇꯣꯏꯅꯤ, ꯁꯅꯥ ꯁꯥꯕ꯫ ꯅꯪꯁꯦ ꯀꯅꯥꯒꯤ ꯁꯅꯥ ꯁꯥꯕ ꯆꯠꯇꯧꯔꯤꯕ? ꯏꯃꯥ, ꯑꯩꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯑꯣꯏꯗꯧꯔꯤꯅꯣ? ꯈꯪꯖꯗ꯭ꯔꯦꯗ ꯏꯕꯦꯝꯃ꯫ ꯃꯃꯥꯡꯒꯤ ꯑꯌꯤꯡꯕꯤ ꯂꯥꯛꯑꯝꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯈꯠꯅꯩ ꯍꯥꯏ꯫ ꯃꯤꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯎꯒꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯍꯟꯗꯛꯇꯤ ꯂꯥꯏꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯕ ꯉꯝꯈꯤꯔꯣꯏ꯫ ꯏꯃꯥꯅ ꯌꯥꯔꯗꯤ ꯃꯊꯪ ꯂꯥꯛꯄꯗ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯈꯣ꯫ ꯅꯁꯥꯅ ꯍꯥꯏꯖꯧ꯫ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯅꯪꯅ ꯍꯥꯏꯗꯣꯛꯆꯈꯣ꯫ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯔꯕ, ꯉꯥꯡꯍꯩꯗꯕ ꯋꯥꯉꯥꯡ ꯉꯥꯡꯂꯕ, ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯔꯕꯗꯤ ꯏꯁꯣꯔꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯒꯅꯤ꯫ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯏꯕꯦꯝꯃ꯫ ꯑꯩꯗꯤ ꯑꯃꯥꯏꯕꯤꯅꯦꯗꯅ ꯇꯧꯅꯤꯡꯉꯦꯅ ꯄꯪꯇꯧ ꯇꯧꯕꯗꯣ ꯌꯥꯕ ꯅꯠꯇꯦ꯫ ꯍꯟꯗꯛ ꯃꯔꯛ ꯏꯃꯥꯅ ꯅꯪꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯅꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨ ꯃꯅꯥꯗ ꯍꯥꯞꯄ ꯅꯠꯇꯦ, ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗ, ꯐꯖꯔꯦ꯫ ꯃꯥꯅ ꯎꯕꯗ ꯉꯥꯎꯔꯅꯤ꯫ ꯅꯥꯆꯣꯝ ꯁꯤꯃꯒ ꯆꯤꯟꯁꯤꯜꯂꯒꯦ, ꯐꯖꯔꯦ꯫ ꯑꯩꯁꯨ ꯄꯪꯊꯤ ꯊꯤꯕꯗꯤ ꯅꯠꯇꯦꯗ꯫ ꯂꯩꯁꯥꯔꯤꯉꯩ ꯐꯖꯕꯗ ꯊꯝꯕꯥꯜ ꯉꯧ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯁꯅꯥ ꯀꯣꯟꯁꯪꯗ ꯍꯥꯟꯅ ꯆꯠꯂꯒ ꯅꯤꯡꯉꯣꯜ ꯍꯣꯏꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯇꯥꯟꯅꯔꯒ ꯋꯥ ꯊꯣꯛꯀꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯅꯥ ꯀꯣꯟꯁꯪꯗ ꯁꯅꯥ ꯁꯥꯕ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯥꯐꯕꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯥꯗꯒꯤꯁꯤ ꯁꯥꯐꯕ ꯅꯠꯇ꯭ꯔꯅꯦ, ꯃꯥꯅꯤꯗ꯫ ꯃꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯅꯤ꯫ ꯁꯅꯥ ꯁꯥꯐꯝꯗ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯁꯥꯐꯕꯗꯣ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯒ ꯊꯝꯕꯥꯜꯅ ꯀꯧꯔꯛꯏ꯫ ꯁꯥꯐꯕ, ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ?
ꯏꯆꯦ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯐꯔꯦ ꯏꯆꯦꯒ ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯃꯤ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯩꯁꯦ ꯆꯠꯃꯤꯟꯅꯅꯕꯁꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯉꯁꯤꯁꯦ ꯑꯗꯨꯒꯤꯅꯤ ꯅꯪꯕꯨ ꯇꯟꯕ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯒꯗꯕ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯑꯩꯁꯦ ꯀꯨꯏꯕꯨꯗꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯐꯠ ꯆꯠꯂꯨꯔꯒ ꯐꯠ ꯍꯜꯂꯛꯇꯧꯅꯤꯗ ꯁꯥꯐꯕ ꯉꯥꯏꯍꯥꯛ ꯈꯟꯖꯥꯅꯩ ꯑꯩꯕꯨ ꯆꯠꯂꯗ꯭ꯔꯅꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯔꯛꯄꯅꯤꯅ ꯉꯝꯂꯣꯏ ꯍꯥꯏꯔꯁꯨ ꯐꯖꯗꯦ ꯃꯤꯠꯌꯦꯡ ꯂꯥꯌꯦꯡꯁꯤꯒ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯃꯤꯟꯅꯔꯒꯦ ꯍꯌꯦꯡꯗꯩꯗꯤ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯂꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯀꯨꯏꯗꯤ ꯀꯨꯏꯔꯣꯏꯁꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯥꯐꯕ ꯃꯈꯣꯏ ꯑꯅꯤ ꯁꯅꯥꯀꯣꯟꯁꯪꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯒꯤ ꯁꯅꯥ ꯁꯥꯕꯒꯤ ꯃꯑꯣꯡ ꯍꯥꯏꯔꯝꯂꯒ ꯍꯜꯂꯛꯏ ꯁꯅꯥꯍꯟꯕꯤꯁꯨ ꯉꯔꯥꯡꯒꯤ ꯂꯩ ꯆꯥꯔꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯂꯁꯤꯔꯅꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯅꯥꯛꯁꯤꯗ ꯊꯣꯔꯛꯄ ꯉꯥꯏꯔꯁꯤꯔ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯁꯤꯁꯨ ꯃꯥ ꯄꯤꯖꯅꯤꯡꯃꯟꯈ꯭ꯔꯗꯅ ꯄꯨꯔꯛꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯖꯔꯛꯁꯅꯤꯗ ꯑꯥꯗꯒꯤꯁꯦ ꯊꯝꯕꯥꯜꯅ ꯆꯠꯂꯦ ꯑꯃꯁꯤꯅ ꯁꯥꯐꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯑꯩ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯉꯥꯏꯔꯨꯔꯒꯦ ꯇꯧꯔꯤꯕꯗꯨ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨ ꯎꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯀꯣꯟꯊꯣꯡꯗꯨ ꯐꯠ ꯀꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯄ꯭ꯔꯦꯠꯅꯅ ꯒꯤꯠ ꯐꯝꯖꯤꯜꯂꯤ ꯊꯝꯕꯥꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯅꯪ ꯊꯦꯡꯅꯕꯁꯦ ꯃꯤ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯤꯁꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯩꯖꯍꯧꯔꯒꯦ ꯍꯣꯏ ꯁꯥꯐꯕꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯁꯥꯐꯕꯒꯤ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯇꯤꯡ ꯂꯥꯎꯏ ꯁꯅꯥꯍꯟꯕꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯈꯨꯠ ꯑꯋꯥꯊꯕꯤ ꯑꯁꯤꯒ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯁꯥꯐꯕꯗꯒ ꯄꯤꯅꯤꯍꯦ ꯂꯩ ꯆꯥꯔꯛꯁꯨ ꯂꯧꯔꯤ ꯃꯥꯜꯂꯦꯅꯦ ꯃꯌꯥꯒꯁꯤ ꯍꯤꯒꯠ ꯁꯥꯟꯅꯔꯗꯅ ꯃꯌꯨꯝꯗꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨꯅ ꯅꯥꯄꯤ ꯉꯥꯛꯇ ꯅꯣꯡꯃꯗ ꯁꯦꯡꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯂꯩꯒꯁꯦ ꯂꯧꯔꯤꯕ ꯃꯁꯤ ꯈꯪꯅꯤꯗꯅ ꯊꯣꯛꯂꯛꯈꯤꯁꯅꯨ ꯁꯅꯥꯍꯟꯕꯤꯁꯨ ꯃꯈꯨꯠꯇ ꯈꯣꯡꯒꯣꯟ ꯃꯦꯂꯩ ꯆꯥꯔ ꯑꯗꯨ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯔꯛꯏ ꯊꯝꯕꯥꯜꯅ ꯃꯃꯥꯡꯗ ꯐꯠ ꯊꯠꯆꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯁꯅꯥꯍꯟꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯍꯩꯃ ꯊꯝꯕꯥꯜ ꯅꯪꯗꯤ ꯃꯤꯒꯤ ꯀꯣꯟꯊꯣꯡ ꯀꯣꯟꯌꯥꯁꯤꯗ ꯆꯥꯗꯅ ꯂꯩꯔꯕ꯭ꯔꯣ ꯍꯦꯔꯥ ꯁꯅꯥꯍꯟꯕꯤ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯊꯝꯕꯥꯜ ꯉꯧ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯈꯛ ꯌꯥꯔꯣꯏ ꯈꯣꯟꯗꯥꯁꯤꯗꯤ ꯍꯦ ꯑꯩꯅ ꯅꯪꯁꯦ ꯅꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯍꯥꯟꯅ ꯃꯨꯛꯇ ꯍꯣꯡꯗꯣꯛꯎ ꯃꯗꯨ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯃꯤꯒꯤ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯂꯥꯡ ꯊꯥꯛꯂꯤ ꯃꯥꯜꯂꯤ ꯍꯣꯏ ꯕꯦꯝꯃ ꯅꯕꯨꯡꯉꯣꯁꯤꯗꯤꯅꯦ ꯅꯕꯦꯝꯃ ꯑꯩꯒꯤ ꯃꯁꯤ ꯀꯌꯥꯝꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯑꯩꯗꯤ ꯍꯥꯏꯔꯦ ꯍꯥꯏꯔꯦ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ ꯅꯕꯦꯝꯃ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ ꯁꯅꯥꯍꯟꯕꯤꯗꯤ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯆꯤꯟꯊꯤꯕꯤ ꯃꯤꯒꯤ ꯅꯨꯄꯥꯁꯤ ꯃꯨꯜꯂꯒ ꯌꯥꯝꯅ ꯂꯦꯝꯖꯔꯤ ꯑꯣꯏꯔꯦ ꯅꯪꯗꯤ ꯃꯗꯨꯅꯅꯤ ꯅꯌꯨꯝ ꯄꯥꯜꯂꯒ ꯆꯟꯅꯗꯗꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯉꯤꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯧꯉꯝꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯁꯨꯝ ꯉꯪꯈꯠꯅꯔꯛꯂꯝꯃꯤ ꯀꯔꯤ ꯅꯪꯒꯤ ꯅꯨꯄꯥꯅꯤꯗꯤ ꯀꯅꯥꯅ ꯍꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯪꯁꯨꯅꯦ ꯅꯔꯝꯆꯠ ꯀꯥꯝꯕꯅꯤꯅ ꯅꯄꯨꯔꯣꯏꯕꯗꯣ ꯀꯨꯏꯅ ꯄꯨꯟꯁꯤꯗ꯭ꯔꯤꯗꯣ ꯍꯤꯡꯆꯥꯕꯤ ꯊꯝꯕꯥꯜ ꯅꯪ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯠꯂꯒ ꯍꯥꯏꯕ ꯉꯝꯕ ꯑꯃꯥꯏꯕꯤ ꯁꯅꯥꯍꯟꯕꯤꯅꯤ ꯅꯪꯅ ꯏꯁꯝꯁꯤ ꯐꯣꯏꯔꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯣ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯕꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯍꯦ ꯀꯂꯛꯅꯕ ꯃꯌꯥꯝꯁꯤꯅ ꯅꯨꯄꯥꯅꯗꯤ ꯄꯥꯝꯕꯤꯗ꯭ꯔꯤꯗꯣ ꯅꯪꯒꯤꯁꯦ ꯁꯥꯐꯕꯁꯤ ꯄꯥꯝꯃꯤ ꯅꯪꯒꯤ ꯑꯣꯏꯔꯅꯤ ꯁꯤꯅꯤꯅꯦ ꯑꯍꯣꯏ ꯅꯪ ꯀꯂꯛꯄ꯭ꯔꯣ ꯑꯗꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦ ꯆꯥꯡ ꯌꯦꯡꯅꯔꯁꯤ ꯅꯪꯅ ꯉꯝꯃꯦ ꯅꯪꯒꯤ ꯑꯩꯅ ꯉꯝꯃꯦ ꯑꯩꯒꯤ ꯍꯣꯏ ꯌꯦꯡꯅꯔꯁꯤ ꯉꯁꯤ ꯍꯦꯛꯇ ꯌꯦꯡꯅꯁꯤ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯊꯝꯕꯥꯉꯧ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯍꯟꯒꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯁꯥꯐꯕ ꯀꯣꯟꯊꯣꯡ ꯃꯌꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯇꯞꯅꯁꯨ ꯊꯨꯀꯠꯆꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯒ ꯇꯧꯔꯤꯁꯤꯡꯁꯦ ꯀꯗꯔ ꯑꯩ ꯌꯨꯝꯗ ꯊꯨꯅ ꯆꯠꯈꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩ ꯃꯥꯃꯗ ꯍꯥꯏꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯁꯥꯐꯕ ꯄ꯭ꯔꯞ ꯊꯣꯛꯈꯤꯗꯨꯅ ꯅꯤꯉꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯤꯉꯣꯜ ꯍꯥꯎ ꯕꯣꯔꯥ ꯍꯧꯗ꯭ꯔꯤꯌꯦ ꯌꯥꯝ ꯉꯜꯂꯤꯅꯦ ꯉꯁꯤꯗꯤ ꯑꯩ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯀꯩꯅꯣ ꯂꯩꯕꯒ ꯌꯥꯔꯣꯏ ꯅꯪ ꯀꯔꯤꯝ ꯈꯪꯗꯕ꯭ꯔꯥ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯈꯪꯂ ꯀꯩꯗꯧꯅꯤ ꯄꯦꯅꯥ ꯑꯃꯥꯏꯕ ꯁꯛꯍꯦꯟꯕꯅꯤꯅ ꯉꯥꯎꯖꯔꯤꯅꯤ ꯀꯩꯅꯣ ꯐꯅ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯨꯝꯍꯩꯁꯤꯗ ꯑꯩꯁꯨ ꯌꯥꯎꯔꯛꯑꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣ ꯑꯣꯏꯔꯤꯅꯤ ꯌꯥꯎꯅꯤꯡꯂꯤꯔꯣ ꯅꯪꯕꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯩ ꯍꯌꯦꯡ ꯌꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯁꯨ ꯅꯪ ꯄꯨꯔꯒ ꯆꯠꯀꯅꯤ
ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯊꯣꯛꯂꯒ ꯂꯥꯏꯁꯪ ꯃꯃꯥꯡ ꯑꯗꯨꯗ ꯊꯝꯗꯨꯅ ꯂꯩ꯫ ꯑꯍꯤꯡꯒꯤ ꯃꯤꯁꯤꯠ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩ ꯅꯨꯄꯤ ꯑꯅꯤꯗꯨ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯈꯟꯊꯗꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯃꯇꯥ ꯑꯅꯤꯗꯨ ꯇꯥꯊꯤꯅꯈ꯭ꯔꯦ, ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯟꯅꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯅ, "ꯊꯝꯕꯥꯜ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯤꯡꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯈꯪꯂꯅꯤꯗꯅ ꯁꯅꯥꯍꯟꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ?" ꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯂꯥꯏꯃꯨ ꯑꯃ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯊꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯃꯃꯥꯕꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯅꯕ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ "ꯏꯁ, ꯍꯧꯔꯛꯂꯦꯗꯅ! ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯇ ꯏꯃꯨꯡꯗ ꯆꯪꯂꯨꯕꯁꯤꯗ ꯃꯥꯅ ꯍꯦꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ꯫ ꯈꯪꯉꯤꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯍꯧꯒꯦ." ꯊꯝꯕꯥꯜ ꯃꯈꯨꯗ ꯎꯔꯨꯝ ꯁꯨꯝꯁꯤꯠ ꯑꯃ ꯄꯥꯏꯔꯒ ꯑꯃꯨꯕ ꯑꯗꯨꯅ ꯐꯝꯂꯤꯕꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯒ ꯁꯨꯝꯁꯤꯠ ꯑꯗꯨꯅ ꯑꯃꯨꯕꯗꯨꯗ ꯐꯠ ꯐꯠ ꯀꯟꯊꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯗꯨꯁꯨ ꯈꯨꯗꯛꯇ ꯃꯥꯡꯈꯤ꯫ "ꯈꯪꯉꯤꯗꯅ ꯑꯩꯁꯨ ꯀꯨꯝꯍꯩ ꯍꯧꯔꯛꯂꯒꯦ." ꯁꯣꯝꯗ ꯁꯅꯥꯍꯟꯕꯤꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤ ꯈꯔ ꯑꯣꯝꯁꯤꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯅ ꯊꯤꯅ ꯆꯩꯔꯛꯏ꯫ "ꯍꯩ, ꯇꯥꯅꯤꯡꯗꯦ! ꯀꯗꯥꯏꯗꯅꯣꯃ ꯀꯞꯄꯨꯁꯨ, ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯀꯞꯇ ꯈꯪꯗꯦ." ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ "ꯑꯩꯅ ꯁ꯭ꯋꯥꯏꯗ ꯀꯞꯀꯅꯨ ꯍꯥꯏꯔꯤꯁꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯅꯦ! ꯍꯦꯔꯥ ꯃꯁꯤꯗꯤ!" ꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯊꯣꯏꯗꯤꯡ ꯈꯔ ꯆꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ, "ꯑꯩꯅ ꯊꯥꯈꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯜꯂꯛꯄꯁꯨ ꯁꯥꯔꯤ." "ꯑꯁ, ꯑꯩꯌꯣꯃ! ꯁꯝꯁꯦ ꯐꯣꯏꯔꯦ! ꯁꯝꯁꯦ ꯐꯣꯏꯔꯦ! ꯑꯝꯇ ꯌꯥꯎꯗ꯭ꯔꯦ! ꯑꯩ ꯂꯣꯏꯔꯦ! ꯑꯁ, ꯂꯣꯏꯅ ꯀꯦꯜꯂꯦ ꯍꯥꯏꯋꯥꯅꯤ! ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯟꯅꯕꯅ ꯃꯈꯜ ꯑꯃꯅꯤ! ꯑꯗꯨꯒ ꯊꯝꯕꯥꯜ, ꯅꯪ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯀꯣ, ꯅꯪ ꯈꯨꯠ ꯌꯥꯎꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯈꯪꯒꯅꯤ." ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯀꯟꯅ ꯅꯣꯛꯂꯤ꯫ "ꯀꯝꯗꯧꯏ? ꯐꯣꯏꯔꯦꯗꯅ ꯅꯁꯝꯗꯣ! ꯑꯩꯕꯨ ꯈꯔ ꯄꯤꯛꯏ ꯍꯥꯏꯗꯅ ꯑꯩꯕꯨꯁꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯒꯤ ꯏꯁꯝꯒ ꯐꯣꯏꯅꯤꯒꯁꯨ ꯍꯥꯏꯖ ꯁꯥꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯛꯆꯔꯁꯨ ꯆꯞꯄ꯭ꯔꯥꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯝꯃꯅꯤ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯂꯩꯇꯨꯝ ꯑꯆꯧꯕ ꯑꯃ ꯊꯝꯕꯥꯜꯒꯤ ꯃꯅꯪꯒꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ "ꯑꯌꯣꯃ! ꯂꯩꯇꯨꯝꯅꯤꯅꯦ! ꯑꯁ! ꯃꯇꯨꯡꯗꯁꯨ ꯆꯥꯎꯔꯦ ꯍꯥꯏꯋꯥꯅꯤ! ꯁꯤꯔꯝꯅꯤꯗ! ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦꯗꯣ! ꯑꯗꯨꯅꯤ ꯑꯩꯁꯨ ꯂꯦꯞꯄꯣꯏꯗꯍꯦ! ꯅꯥ ꯉꯁꯤꯃꯨꯛ ꯂꯩꯔꯦ! ꯑꯩ ꯃꯁꯤꯔꯦ! ꯑꯩꯒꯤ ꯅꯥꯁꯦ ꯀꯦꯜꯂꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯅꯥꯆꯣꯝ ꯆꯤꯟꯕꯒ ꯑꯝꯇ ꯌꯥꯔꯔꯣꯏ! ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯌꯥꯗ ꯊꯨꯗꯦꯛꯀꯦ! ꯑꯩꯃ! ꯌꯥꯁꯤꯕꯨ ꯁꯠꯈ꯭ꯔꯦꯃꯤ! ꯑꯣꯏꯃ! ꯑꯩ ꯌꯥ ꯌꯥꯎꯗ꯭ꯔꯦ! ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯊꯝꯕꯥꯜ, ꯅꯪ ꯉꯁꯤꯗꯤ ꯊꯝꯆꯦꯠ ꯑꯣꯜꯍꯟꯕ ꯇꯥꯔꯦ! ꯈꯪꯅꯤꯗꯅ ꯅꯪꯁꯨ!" ꯑꯁ! ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯃꯨꯛ ꯇꯧꯔꯛꯏ꯫ ꯃꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ! ꯑꯁ! ꯃꯥꯏꯁꯦ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦ! ꯑꯁ! ꯑꯩ ꯉꯝꯃꯔꯣꯏ ꯃꯁꯤꯗꯤ! ꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯃꯌꯥꯗꯨ ꯌꯥꯎꯗ꯭ꯔꯕꯗ ꯑꯅꯥꯕꯗꯨ ꯈꯥꯡꯂꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯇꯗꯤ ꯄꯥꯎ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯊꯣꯔꯛꯎ." ꯊꯝꯕꯥꯜꯗꯨ ꯃꯃꯥꯏꯗꯨ ꯐꯤ ꯑꯃ ꯈꯨꯝꯖꯤꯜꯂꯒ ꯊꯣꯔꯛꯏ꯫ "ꯀꯩꯗꯧꯔꯦ ꯅꯃꯥꯏꯗꯨꯗꯤ? ꯐꯨꯔꯤ ꯉꯥꯛꯇ ꯂꯣꯏꯔꯦꯗꯅ ꯏꯕꯦꯝꯃ! ꯏꯃꯥꯗꯤ ꯃꯥꯡꯂꯤ! ꯏꯃꯥꯒꯤ ꯊꯝꯕꯥꯜ!" "ꯏꯁꯤꯡ ꯆꯥꯟꯅꯗꯕꯩꯅꯤ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯑꯩ ꯀꯧꯔꯤꯗꯤ?" "ꯀꯔꯤꯁꯨ ꯅꯠꯇꯦ. ꯃꯃꯥꯡ ꯂꯩꯔꯛꯀꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯅꯤꯉꯣꯜꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅꯦ." "ꯐꯔꯦꯗ, ꯑꯩꯅꯁꯨ ꯆꯦꯜꯂꯣ, ꯅꯌꯨꯝꯗ ꯀꯨꯏꯅ ꯂꯩꯁꯤꯟꯒꯅꯨ ꯍꯥꯏꯔꯝꯂꯤꯕꯅꯤ." "ꯅꯨꯄꯥꯗꯤ ꯀꯗꯥꯏꯗꯒꯤ?" "ꯅꯨꯄꯥꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ. ꯃꯈꯨꯔꯥ ꯃꯥꯏ ꯃꯥꯝꯃꯒꯤꯗ ꯂꯩ ꯍꯥꯏꯌꯦ. ꯄꯦꯅꯥ ꯃꯥꯏꯕꯤꯅꯤꯁꯨ ꯍꯥꯏ꯫ ꯐꯔꯦꯗ, ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏ." ꯋꯥꯍꯩꯗꯨꯗ ꯊꯝꯕꯥꯜꯗꯤ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯔꯛꯂꯤ꯫ ꯁꯥꯒꯠꯈꯤꯕ ꯑꯁꯥꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒꯤ ꯆꯥꯅꯔꯤꯕ ꯃꯔꯨꯞꯁꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯟꯈꯤꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯕꯗ ꯅꯤꯡꯉꯝꯗꯅ ꯊꯝꯕꯥꯜ ꯃꯪꯗꯨꯅ ꯐꯝꯂꯒ ꯂꯩ ꯃꯃꯥ ꯑꯁꯪꯅ꯫ "ꯕꯦꯝꯃ, ꯅꯃꯥꯏꯁꯤ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯏ꯫ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯞꯄ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯡꯕꯤꯔꯨꯒꯦ." ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯀꯣꯟꯊꯣꯡꯂꯣꯝꯗ ꯐꯤꯔꯨꯛ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯐꯝꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯅꯥꯍꯟꯕꯤꯅꯤ꯫ "ꯊꯝꯕꯥꯜ, ꯅꯪ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯤ. ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯊꯝꯕꯥꯜ. ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤ, ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯄꯥꯎ ꯑꯁꯦ ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯇꯥꯔꯦ. ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯏꯕꯥꯅꯤꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅꯅꯤꯀꯣ. ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ. ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯁꯥꯎꯅꯔꯔꯣꯏꯁꯤ. ꯏꯕꯥꯅꯤ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯕ ꯃꯇꯝ ꯈꯔ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯑꯗꯨ ꯁꯅꯥꯍꯟꯕꯤ,
Ibani hanagum nungsina loinarasi. Matung sigumba thawdok ase amuk hana thokhallaroisi. Thokhallaroisi. Nang aina langzaruba pap ase kokpinaba isorgi khuyakada khubak sangjau ani lonaduna haijasi isorgi seba thamoi sena tawrasi ngasidagi. Sanahanbi amadi thambal nungsinana amana amabu thanaba yadaba amagum nungsinana amuk punki. Amaibi amagi sab chaba chana kanglon ngakna isorgi thaujal tawduna leikirami.